ngasi numidang ramda phongkiba pandam pauchena headlines oiraga phongli KUKI Ipa singi budhi lousing ngasigi mirolda khanghansi MLA Paulin Lan Hauki mapungeba pau Manipur Circle News ki maikai dagi miamda paudamjari taminase Saikot Kendra ki MLA Paulin Lan Hauki na KUKI Ipa singna tongan bahiram kayada lairamba budhi lousing sing school da tamliba mahiroi singda isai oina saktuna oirabasu khanghanaba mathau tai haina phongdokre Manipur da tholiba irang asina maram oiduna mayumakai thadokna relief camp singda lairiba KUKI mahiroi singbu satliba academic session asida mapung phana mahi masing tamhanba ngamnabagidamagta KUKI Students Organization KSO Surachanpur gi makhada community school kauba Thaurangama haudokpagi thauramda mathaki wafam ase MLA Pauninlal Haukipna phongdokhibani Church ke lusingba sing civil society organization singi mehut sing mahiroi sing amadi parents in saruk yaduna pangthokiba community school thaurang adu haudokladuna MLA Paulinlan Haukipna state asida hojik oriba irang asigi marakta mahiroi singi mahimasing tambagi lamda apanba ayatpa thokhandanaba wakhalonda KSO Surachanpurna community school haiba thaurangama lokhatliba asida apianba amadi thagatpa phongdokhi MLA na makha taraduna chaukhatpa khunai ama purakpada afawa mahiroi sing mathau tabana asigumba tungi afawa yumbi oigadoriba mahiroi sing asibu takpi tambiriba oza singi thodang asuki matik chawi oza singna masagi mathau masa khangna thabak taudrabadi asigumba tungi afawa yumbi sing puthokpa ngamloi haibu wafamsu thamki tongan bahiram kaya amada aikoi gidi ipa ipu singi laijaramba traditional knowledge sing maru oina lau singuba analayeng na singbagi laijaramba knowledge khudingmak oza singna mahiroi sing takpi tambiduna KUKI jo community gi matik chaba human resource puthokpa ngamgadoribani asigumai paipu singi traditional knowledge sing asi isai oina saktuna mahiroi singna laina khanghanba ngamnaba honabagi mathau tai haiba wafamsu thamki loinana oza singna mahiroi singbu nungsina loina biduna ukchel sengna takpi tambina baso apil tawki thauramadu saruk yakiba KUKI NP Surachanpur ke General Secretary Lal Khohau jongloina KSO na asigumba mahiroi singi damakta KSO na community school haiduna thaurang ama laukhalakpada apenba amadi thagatpa phongdokhi loinana mahimasing tambibagi lamda apanba ayatpa thokhandanaba honabada mama mapa singna angam mating pangbinabaso apil tawki thauramadu wangangladuna school headmaster in charge oina su thabak puriba KSO Surachanpur gi Vice President Thenkhosai Haukipna hai mahakna puriba school asi maru oina lanjinariba mahiroi singi damakta mahimasing tambibagi thaba apanayat thokhandanaba chathanaba KSO Surachanpurna hakthingnana yengsinduna chalaibani Manipur da tholiba irang asina maram oiduna lanjinaduna leiriba mahiroi singi mama mapa singna masa singbu private school singda mingchanma ngamdabadagi awaba kaya mayoknariba asi yenglaga church ke lusingba singi matenga loinana mahakna headmaster ama oina thaupuriba school asi chalaibani haiki mahakna makha taraduna hai asigumba community school ama lingkhanabagi thaurang KSO da lairamde adubu lanjena duna leirba mahiroi singi mama mapa singna KSO asigumba thaurang ama lakhonabagi apamba phongdorokpadagi thaurang ase laukhalakpani haiba wafam thamladuna school asigi nursery dagi class 6 phawbagi mahiroi chani yankhai takpi tambibagi thabak chathari haiki loinana wakhalon kaya pirakhiba mioi khudi makpusu mahakna thagatpa phongdokhi